Bijing tabiriba khwaipun okpo image TV na taram okshe bagaloina na Rajesh Kumar na khurumjari ngasigi maroiba pauda National Panchayati Raj Day Celebration 2025 thorom Panchayat Bhavan Porampata Paktokri Namit humni chathagadaba Manfred 2025 ngasidage Manipur University da hudokri Kuki terrorist sing na chathariba terrorism ki thabak asi loisnanaba India lenga na surgical strike chathagadabani haina Rashtrahit Sarvopali Sangatana Pongdrokli Loinana Jammu amsung Kashmir ki Udhampur district terrorist ke khud thokna bagi thodok ta 6 faragi Havaldar Jantu Ali Saik Sahid oikri Mapung pau logirasi India ki mapung khudimakta pangthok nabagum Manipur dasu National Panchayati Raj Day Celebration 2025 ki toram Department of Rural Development and Panchayati Raj na Sinduna Porampat laiba Panchayat Bhavan da pangthokre toram aduda PR and RD Director Cases Umananda Department adumaki Chief Finance Officer Vaishnam Chanu Liklainu Deputy Director Abuzam Roman Amadi Consultant Moirangtem Sahadevana Atho Muthunglen Sing Oina Saruk Yaki from Adugi Manungchana India Lengaki Ministry of Panchayati Raj na Tuan Batim Mapal the Piba National Panchayat Award 2023 gi ahanba Anishuba Amadi Ahum Subata Kraba Gram Panchayat Sing the certificate sing Kusinaki from Adugi Atho Muthunglen gi Warol Pirduna Director Case Umanandana Hai Namit Asi 2010 Dagi Hoduna India Pumbagi Oina Pangthok Liba Yamna Maru Oiba Thoram Amani Masi Yamna Maru Oibagi Maram Asi Ing Lisingani Kunmanga Asida Official Oibamak Natrabasu Chada Hum Doi Romdi Rural Area the Leiba Asinani Thoram Asi Chahi Kudingi Tuan Batim the Pangthok Tuna Lakli Haiki Magna Makhatar Duna Hai Ing Lising Aniga Subnan Putaret forward Mapung Fana Chokot Paleba Ama Oidan of Hotnariba Asi rural area sing Chokot Tanadi Oitoloi Hibasi Kakninga Yaudabo from Amani Maram Aduna Ministry na Ahenbam Yang Sangduna Kudingmak Chokot Nana Hotnari Manipurgi Oinadi Laiba Tangdu Laitadar Film Asina Pansayat election Pangtok Pangamdana Lady Adubu election Pangtok Horok Labadi Manipurgi Oinasu 2-tier system Janariba Asi 3-tier system Lagani Loina Department Asigi Laiba staff sing nasu rural area sing the Laiba Kang Hijadaba Ahal sing the Takpi Tambiduna Pansayat ki Mapam Adu Chokot Nanaba Honaminasi Lenga ki Tabak Tauriba Ama Oina Kunai Asigi Tabak Toram Kaya Angambatak the Taunan of Honasi PRI sing nasu Fankakta Ngaidun Labagimota Hena Chokot Taurangi Lambi Rom the Sanksinan of Honaminasi Amadi Gram Sabagi Pangpam Tokpa right sing should chapchana Panganaba Hotna Ministry Amadi departments Asiga Gram Pansayat Singa Matamgi Tatok Tasin Togduna Hena Chokot Nanaba Hotna Nasi Hainasu Fundoki National Block Development Officer Sing Jela President ki of the Sing Mam Lerga Sinapana Director and Punjabani Simam Sinapagi rural areas since they am saying Havada Pagi Ahalaman Sing Kanjadaba ignorance netiko Pagi Kanjadaba Haitare Kanjadaba Mayam Labise Takiva Moibu Kazana Pagi official Gioba those National Panchayati Raj Day Celebration 2025 Jilla Parishad Bishnupur na Sinduna Mini Secretariat Complex Bishnupur da Laiba Panchayat Resource Center da ngasi pangthokre thoram da Bishnupur Jilla Parishad ke Chairperson Dr. Ramabai Lairanjam Bishnupur Jilla Parishad ki CEO Wungwa Maibum Kuman Khathinungai Jilla Parishad ki member O Ibozao na athoi bimithunglen sing oina saruk yaki amari Bishnupur district laiba PRI gi chairperson sing ju saruk yaki Dr. Ramabai Laren Jamna Fongdokhibada Kungang amagi lambi thong semba amadi atai sakhot thorang sing paikhat nanabgi damak Panchayati Raj institutions sing da constitutional status adu pirakhibadagi PRI sing na miyam gi aipananaba thabak sing pangthok tuna lakli
Amendment Act asina PRI singda participatory democracy pibiba chokot thaurangi thabakta saruk yabagi ningkha tamba pibiba asi yamna maru oi haiki. Kangpokpi district ki manung chanba Wainem khulda Yelhomi Kabui singna khundarakpa hokhiba numit Wainem Village Foundation Day khul asigi community hall da ngasi pangthokre thoramduda all legislative assembly gi Hill Areas Committee Manipur gi chairman Dinganglung Gangmei IIT Roorkee gi Professor Dr. GD Ransingchung RN None district former CMO Dr. Edwin Gonmei Indian Army gi Lieutenant Colonel Kabifun Panmei Khulakpa Kumanchau Gonmei Khunpu Gongapo Gonmei na atoy mitungnen sing oina saruk yaki thoramduda Wainam Women Society na cultural jagoi isai kaya su utki loinana Khunpu Gongapo Gonmei na khul asi horakpadagi hojik phawgi wari liduna ningsing minakhi loinana Wainam Khulgi Memory Stone su yungki Dr. Raichinsung Arena haikibada aikoina achowa mi ama oire haiduna su isagi horphum khungang kawiyade horphum haibasi upal amagi marani aduga horakliba nahasingna discipline leina satpa kawroidabani pukchal sengna isagi identity ngakna chatnanaba amadi punsida oige khanba pandam yaunanaba hotnagadabani Amadi Yarimakai double standard Toba Mushindagi Lapna Lainaba Wanagadabani Haiki Ningsing Bay 140 AD Ningto Nongda Lion Pakambagi Matamdagi Wainam Kul Asi Wainam Sanareng Haina British colonial rule Matamdagi record Togduna Lakpana Kona Wainam Kabui village Haina Khanar Kibani Haiki Its blessings, its values, its peoples, and you, each and every one of you, have the same strength in you. You don't need anything extraordinary, my dear friends. So, Ngasidagi hona namit humni chupna pangthokadawba Manfed 2025 ngasi Manipur Institute of Management Studies na sinduna Manipur University ki auditorium da hodokre thorom adura Manipur University ki Vice Chancellor Professor N Lokendra Manipur University Schools of Social Sciences ki Dean Professor Memsa Loitongbam Manipur University ki Dean of Students Welfare Professor C.H. Ibohol Musugi President Nongthongbam Suresh Manfed 2025 ki Chairman Dr. S. Somakanta Amadi Manipur University Manipur Institute of Management Studies ki Director Professor L. Prabhakar na athoiba mitunglen oina saruk yaki thorom asing mapung oiba thorom oina literary events ki oina debate quiz dance and music unplugged traditional dance na singba kya so yauri man event ki oina business idea manhunt manifest queen amadi cosplay yauri amadi sports events ki oina mobile legends battleground mobile india amadi tuan sports ki masana kya so yauri Lainana Manipur University ki Vice Chancellor Professor N Lokendran Hai Mahiroi Singna classroom the Tamliba Loksing Kaya Asi ground level the Kumthaduna practical oina mayok na badarkar oidbani sahi khudingi University Asigi Department khudingna ahenba academic program kaya ama Mahiroi Singbo Mahi Loksing Hengat naba University na pangthok lakpa kaya adu COVID na maram oirga pangthokpa ngamdringai cherak asida Manipur da hujik lairiba irang asina maram oirga amuka hena pangthokpa ngamdana lairi adubu ngasi pangthokliba program asina Mahiroi Singda natana University asigi oja non teaching staff singda kanaba pibata natana campus life pu masak masu thokpa ama oirasano Manipur gi economy asi atopa state ka changnam nabada yamna nemlabasu private sector kaya amasu masing hangalagli ngasi pangthokliba program asida private sector ki business kaya na sponsor torokpa asi yamna laibok phobani masina Mahiroi Singa amadi business community singi marakta aphaba lambi thamduna Manipur gi economy phanbada chauna mateng oigdori business self entrepreneur oningba condition karana oiba ngamdaba inkhalakliba naha mahima singda matik chana hairaba kaya gi maromdom lepchaba ngamnanaba platform kaya amasu
pangthoknanaba honabasu mathau tai haina phongdokhi. For aspiring, say, business personnels, people who have shown with the real content of doing some good business, but who has not been able to establish their business because of some reason or the other, we can. Juvenile Justice System Overview amasung Prohibition of Child Marriage Act 2006 matangda Kaching District School Ozasing oiba awareness cum sensitization program ama ngasisu Kaching Kuno Government High School da pangthokre. Manipur Government ki Social Welfare Department ki makhada laiba District Child Protection Unit DCPU Kaching na District Administration Kaching gi mateng loina na pangthokhiba thoram aduda Kaching Kuno High School gi headmistress Singakham Landhuni Devi na thoram mapu oikhibaga loina na State Child Protection Society gi Program Officer Mala Lishamna Juvenile Justice System Overview gi maramda aduga DCPU Kaching gi Legal cum Probation Officer M. Robindrona Prohibition of Child Marriage Act 2006 ki matangda resource person sing oina wa ngangbaga loina na saruk yakiba oza singna hanglakpa wahang kaya gi pakhum su pikhi thoram adu pangthokpagi matangda nunggi oba warol phongdok laduna DCPU Kaching gi District Child Protection Officer Gaju Rajkumari na haikibada chahi 35 fawagi manungda laiba angang sing asi ayambana school karib angang sing oibana oza singa yamna naksinana loinai maram aduna angang singa mari lainaba ek sing asigi matangda oza singna ningthina khanghalabadi oza singna amuk angang singda takpigidoribani masigidamak angang singbu ngakpi senbinanaba amadi Makoy damak lairiba ek law singi maramda school oza singi awareness cum sensitization program asi mathang pangthokpani Kaching district ki oina Lamaidong Kaching Kairak amadi Pangal Tabi cluster haina cluster mari thongna khaidok cluster sing asigi akoi bada leiba school singi oja yankhai khangatlaga awareness cum sensitization program asi pangthokpani Lamaidong cluster ki oina hokiba tang 13 da Lamaidong dramatic union gi hall da Kaching cluster ki oina tang 13 da Kaching wari Kongoi community hall da tang 13 dana Kairak cluster ki oina Wawai higher secondary school da pangthokre ngasi aroiba oina Pangantabi cluster ki oina Kaching Kuno high school da pangthokpani haike All Manipur United Clubs Organization Amuko gi meeting makada Peaceful Club Kurai amadi Veterinary Office Infal Iska kusam narga Peaceful Club ki office ta mass anti-rabies vaccination program ama pangthokre amuko ga chatmeneriba Infal is District United Clubs Organization Idukogi Unit Organization Sukogi General Secretary T.H. Premananda Amadi Sukogi Thomisingna Maru Oibatodang Lauduna Peaceful Club Kurai da Pangthokiwa Mass Anti-Rabies Vaccination Program Aduda Amukogi Executive Member M. Premjit Elias Thabina Lusingbat Yaki vaccination program adu ngasi ayupung taruk tama tamdagi hauduna pangthokpa hauki ngasi gi anti-rabies vaccination program adu da hui haudong pun chamag yang kairom hida kapthoki chathariba vaccination program asina lamdam asigi miyam da chawar bamateng ama oirgani paktakna na hui amadi haudong na chekpadagi sandorokliba laichat aduna miyoiba ikoida ngaliba nangliba khudong thiba adudagi kannanaba upai ama oirgani amukona tangkak naina Manipur gi tongan mafam kayada mathau taba thofam thokpasing thabaksing leptana pangthoktuna lakliba asigi miyamna su mateng pangbiu amadi makhatana su tangkak kaya naina tatsarakpa thogai singda miyamna saruk yabiu amadi amatu oibagi wakalonda thogai pangminasi haina miyamda paujel su pikhi India da amadi Manipur dana kuki terrorist na chathakiba terrorism gi thabak asi loichinanaba India lengangna surgical strike chathagadabani haina Rashtrahit Sarbopari
संगठन फोंदोरली हिरम असिगा मरी लेना ngasi Manipur Press Club ta pangthokba pawgi mpham amada Rashtrahit Sarvopari संगठन की National President Sohan Giri na hai Manipur da terrorist ki thabak chathariba kuki terrorist ki mathakta chapcha thabak pakhat piu karigumba India lengakna ngalingai matam da thabak lokal lamba tarbadi Pahalgam ki thodok asisu tholam da bayai terrorism da dharma gi oiba wafam amata leite makhoi sing asibu losin ge hairbadi chapchawa phirep amaga loinana surgical strike chathaba mathau tai islam gi mingda leirba extremist groups kayana kharana muslim community singe mingchat thinanaba hotnari matau asigumna kuki terrorist kharana Manipur da leirba kuki community khudingma ko mingchat thinanaba hotnari maram asina Manipur separate administration taliba amadi landam asida tangdu leitaba nungsi chanana laiminanab gedamak santi gi wari sanabada yadriba singi mathakta India lengakna chapchaba action lokhatpam thoi Maitai community na masabu ngaktok chananaba pairamba khulai sing governor na surrender taunanaba phongdorok khibadagi loina authority da sinakiba ase thagat ingaini adu nakal amaromda chingi afam singda afaba khulai gi khulai sing masing thingamdana ngasisu adumak pair ga leiri hairiba afaba makhal gi khulai sing ase pairiba makhai irang thokna nabagi masa ama oi masina warochin ama purakpada awaba ama oigani Hayang Manipur ki Governor Ajay Kumar Bhalaga unaduna point ahum yawa memorandum ama pisinduna thabak oina pangthoknanaba taksillamgani phongdokhi hairiba memorandum aduda Manipur da NRC chatnahandana illegal immigrants sing khandoknanaba hotnaba state asigi highway sing asi lamdam asigi leiriba phurup singidamak hangdokhanba loinana lanjan raktuna tongan mafam singda changjafam lautuna leiriba IDP singi mayumda Hanjil Hananaba Chapchaba Thabak Pakhat Pagi Wafam Singh Yauri Haki तो विस्थापित हुए हैं सुरक्षित उनके घरों में लेके जाके स्थापित किया जाए और उनकी आर्थिक मदद करी जाए और जिस तरीके से वो पहले अपना जीवन यापन करते थे उनका उद्योग था धंधा था काम था वो उनको दिया जाए उसके अलावा आज 2 महीने मणिपुर में राष्ट्रपति शासन को लगे हुए हो गए और अभी तक हाईवे नहीं खुले लोगों को अगर कहीं जाना है उनकी आर्थिक स्थिति पिछले 24 महीने से वैसी कमजोर है Fox na sinduna anir suwa oina lakriba me ahumda khundrakpam SG yamnam kuno community hall da pangthokadoriba Beijing divide for share future asida elibke amta leirba ireicha singa loinana Lebak Miam Saruk Yabiduna, Iramdam Asida Tandu Laitaba, Hanzilaknaba, Lambi Yat Ministry Haina, Federation of Civil Society Organization, Fox ki Acting President, BM Yaima Sahana Pongdorli, Nasi Kabole Kai Leba, Fox Office the Pangtok Kiba, Pogim from Amada, Magnam Hataraduna Hai, Hokiba, Chahigi me Ahumda, Bistupurda, Han Boina, Bridging Divide for Share Future, Thorum Ase. Pangthokpa hoki sahi asigi oina su Organizing Committee on Bridging Divide for Share Future gi mateng mijeng makhada pangthokadoriba thoram asida miyamna saruk yabiduna mapung phan view irecha singna sahi ani hena lanthenarliba potlum kaya asi lokthoknanaba pambai puthoknanaba khananenabagi mifam asi lup asina sinbani mahakna makhatana hai Delhi da Fox ki mihut yauna CSO singna April 5 da center ki mihut singa Nadugi Makhataba Kongchata Relief Camp ki Miamna Tengnariba Awaba Sing Asigi Mayak Sengba Wakat Abjin Ning Labasu Numit Asida Sayasan Pibu Miamgi Wak Pakoloi Oina Center da Wakat Sagani Loinana Miamgi Mifam Asida Irecha Singna Chatok Sasin Tawuda Hena Kudong Chananaba Manipur Transport Association Amadi Lanai Gari Laibasingna Mateng Pangbinanaba Fongdoroki अखोइना ममांगदा April 5 दा April 5 दा दिल्ली दा सानजकिबा वारी दी परिंग अदुदा मखादाबा next round दा मखोइ गोइबा पाम पाम दगी गोइबा वाफन सिंग अदु अखोइना हाना सेंटर दा पुखत्सकिबा अदु मखोइ सिंग अदुगी मरकदा अहेनबा मखोइना हनिंगबा करी करी यावरी हाइबन सिंगबा ताना तिकनबगी दोंसाबा अमसु कोइना लौजेगनी
थास की टांग कुनिथोई द जम्मू एंड कश्मीर की पहलगाम द खंगौदन टेररिस्ट सिंह अटैक चथरकपदा मियोय कुंतरुक हाटखिबबु यानिंगदब फोंदोक्तुना अमदी बीजेपी नबु हेक पानबा स्टेट सिंह मणिपुर यावना तोंगान तोंगान मफम सिंह द टेरर अटैक चथरकपगी चांग नोमा नोमागी वंखलकली मसी पुंबा असि दायित्व प्राइम मिनिस्टर अमदी होम मिनिस्टर न पुगदबनी मिचम मियाम की पुंसी चपचाना ngak kadabani haina Manipur Youth Congress na BT Road laiba Congress Bhavan gi gate ta khungjang changchingkhre protest aduda saruk yakibi All India Youth Congress ki General Secretary oiribi amadi Manipur gina in charge oiribi Sarifa Rahman na haikibada tang kunithoi da Jammu and Kashmir gi Pahalgam da thokiba terror attack aduda chamjaraba mioi kya hatkre asigumlaba पांगदबगी थोंग असी कांग्रेस पार्टी की माइकेदगी अकन बमोंग दा कंडेम तोई टेररिस्ट सिंह असी कदाइदगी लाकपनो मखोई कनाना स्पॉन्सर तौरिबनो हाइबदो मियाम दा लेंगांगना खंगनलु पहलगाम हाइबा जगह असी इंडिया की बॉर्डर दगी याम सुलाबली मखोई मतौ करमना याम लाइना चंगलकलिबनो मसीना ताकपदी जगह अदुगी मियाम अमदी गवर्नमेंट इन्वॉल्व तौई ताकपनी जम्मू एंड कश्मीर असी यूनियन टेरिटरी नि अदुबु टेररिस्ट सिंह ना अटैक तौर इबा असिना ताकपदी सिक्योरिटी की फिल्म असी फेल ओइरबनी गवर्नमेंट अथुबा मतमदा यामना पांगदबा अमगी मवंगदा मियोय कया हालिबा असी मतुंगदा अमुहन्ना मिचम मियामदा तरोक्तननबा एक्शन लौखलु फोंदोकी प्रोटेस्ट अदुदा डाउन बीजेपी वी वांट जस्टिस हाइबा पेंदबा खलाव कया सु लौकी अमदी इनफ ब्लडशेड स्ट्राइक टेरर एट इट्स सोर्स हाइना थाबा प्लेकार्ड सिंह सु सिनकी they have been FIR'd or they have been silent through other means. So we condemn such act, and Congress party will always stand against such coward act unitedly across the nation. Today we are here protesting against the Home Minister and the PM who is responsible for such things. Tomorrow the entire nation will do a candle march together across the nation in solidarity of these people who have lost their lives. पहलगाम टेरर अटैक तलम कोबा मियोय कुंतरुक सिखरबगी मतुंगदा उधमपुर डिस्ट्रिक्ट की दुदु वसंतगढ़ एरिया दा ngasi ayuk terrorist amasung security forces ka nomai kanna kapnaki thodok aduda 6 paragi havaldar zantu ali said oikre terrorist kara mafam aduda leire haiba paw am fangbadagi Jammu and Kashmir gi police yauna security forces na thibomagi thabak chathaki havaldar said na सोपदगी लेखिदबनी मंगोंदा वेस्ट मेडिकल इफर्ट्स फी की हरी पाव असे इब फावदा ऑपरेशन मखा चथरी हरी ऑफिशियल सोर्सेस की मतुंग इन्ना मार्च कुलुमदोयदा संयाल विलेज मनाक लेबा दोलका फॉरेस्ट तगी मतै मनाव अमना नारोंदा संचलकनबा होनरखिब सिंगबु थिंगनबा होनखिबनी हरी इंडिया ना करीगुंबा इंडस वाटर ट्रीटी सस्पेंड तौरबदी 1972 सिमला एग्रीमेंट यावना इंडिया का तौनखिबा एग्रीमेंट पुनमक सस्पेंड तौगनी अमसुंग लैंड बॉर्डर सिंजिलगनी हाइना पाकिस्तान थ्रीटन तौरक्रे सिमला एग्रीमेंट असी पाकिस्तान दगी खाइदोक्तुना बांग्लादेश दा निंग तंब फंगलबा थाखरगी मतुंगदा इंडिया अमसुंग पाकिस्तान पीस एक्कॉर्ड असी खुयक पिनखिबनी पाकिस्तान की टॉप सिविल मिलिट्री डिसीजन बॉडी ओइबा नेशनल सिक्योरिटी कमिटी की मीटिंग अमा फमलब मतुंगदा हाइखिबदा वाटर सप्लाई दा येलकप खुदिंगमक लान तौगनी हाइना लौगनी अमदी सेम सादुन लेगनी एनएससी की मीटिंग अदु पाकिस्तानी प्राइम शहबाज शरीफ न लुचिंगदुना ngasi इस्लामाबाद ता पांगथोखिबनी इंडियन एयरलाइंस दा पाकिस्तान पीरिबा एयर स्पेस अदु थिंजिलगनी हारी सनाबगी पाव अवांग लेकिन थबी मॉडर्न यूथ एसोसिएशन ALMYN सिंधुना थासी कुलदगी अवांग लेकिन थबी फुटबॉल ग्राउंड दा चथरकलिबा अहानबा अवांग लेकिन थबी फुटबॉल टूर्नामेंट 2025 दा खोंगामपाट FC अमदी राइटर क्लब ड्रॉ ओइख्रे अतोपा मैच अमदना JJF ना मोइरांग कंपु FC बु माइथिबा पीख्रे फुटबॉल टूर्नामेंट असिगे ngasi sanakhiba ahanba ground gi match da खोंगामपाट FC अमदी राइटर क्लब अवांग पोसंगबम खुलेन टीम अनिना मैच की अपिबा मतम लोयो फावबदा पंजल अमत चनबा ngamdana मैच अदु ड्रॉ ओइखे लोइना ngasi nongthil sanakhiba ani suba ground da match
Mestana JJFA Hauka Kiamna Marang Kampo FC Panjal Mari Anida Maithiba Pibungam Ki Mes Aduda Maipak Pangam Kiba JJFA team Maikai Dagi Maipak Pagi Panjal Mari Adu Lenin Donaldo Rokas Amadi Rahulna Batang Sina Panjal Amam Chan Bangam Ki Marang Kampo FC Maikai Dagi Panjal Aniduna Bridget Amadi Johnson Chan Bangam Kibani Chathariba tournament Asigi Makataba Match Oina Hayang Nongtil Pung Amata Abada Kulel Boycha FC amadi MYC Maharabi team anina ahanba ground sanagani loinana ani suba ground gi match na YDC awang posangbam khuno amadi mayang Imphal FC ga nongthil pung ahum tabada lamba taunaragani Samram Football Club Samram Thawal District na sinduna team taranipana group mari thongna khaidoktuna Thasi Taradagi Samram Playground Chatarakiba Third State Level Open Football Tournament Samram Trophy 2025 ki Ngasisana Kiba League Match Singda ICFC Herokna Brazil FC Sangayom Pambo Maithiba Pikre Aduga Football Lovers Nongpok Sekmai Amasung Yaisha FC Kaksing Tournament Asagi Ngasi Ahanba Ground Sanakiba Group A gi Match Football Lovers Nongpok Sekmai Amasung Yaisha FC Kaksing Goal Amamam Sanaduna Draw Chatkre Football Lovers ki goal adu match ke minute kuntrani thoida jersey number 10 Aboina Sankibani aduga Yaisa FC gi goal aduna jersey number 17 Arlona minute kunipanda Sankibani ani suba ground da sanakiba group C gi match da ICFC Herokna Brazil FC Sangayum Pambu goal amaseno da Maithiba Piki ICFC gi Maipak Pagi Amatangar goal adu minute ni pusat pada jersey number 10 Bikram na Chan Bangam Kibani Hayang Tangkun Mangagi Nongthil Pung Anida Ahan Background da Group B gi Legend FC Manipur Police Amasung FFCCA Angtha Anina Duga Nongthil Pung Ahunga Minitara Mangada Group D gi LMLCC Lamaidong Amasung Sangayong Pham FC Anina Anisuba Ground da Shanagani United Southern Area Village na Sinduna Unapal Playground Chathariba First United Southern Area Inter Village Cup 2025 ngasi football masana gi oina sanakyo match singi manungda veteran category gi oina ahanba ground da Apsa Matakna Kapam Bupanjal Taret ahumda Maithiba Pikri adu ani suba ground na Litana Unapal bu Panjal Manga ahumda Maithiba Piki Inter Village Cup asigi football discipline gi open category dasu ngasi match ani shanaki match ani gi ahanba ground da New Wangparal na Kudai Kunobu Panjal Manga amada aduga ani suba ground na All Wangparal na Kuringmulbu Panjal ani shoino da Maithiba Piki Huikap ning tholai lapak ta Punna Tim Trom no in a group Mari Thongna Kaidoktuna Chathariba Tara Tarelak Suba Village Open 9th S-side football tournament ki ngasi Sanakiba ahanba match da Huikap Ningtho FC amadi Yambem Anina Sanakiba match aduda Yambem na Huikap Ningtho FC bu Panjal ahum anida Maithiba Piki amadi ani suba match oina Nasa Sikong amadi Sital FC Charangpat Sanakiba match da Sital FC Charangpat na Nasa Sikong bu Panjal amasuno da Maithiba Pikre loina na tournament asigi hayangi ahanba match da YFC B Huikap ka Andro anina lamba taunaraba matung ani suba match oina ngarian amadi porompat lamba taunaragani hairi aroibada maropa muhanna National Panchayati Raj Celebration 2025 Thorom Panchayat Bhavan porompat tapangthokre Numit humni Chathagadaba Manfed 2025 ngasidagi Manipur University da Audokre Kuki terrorist sing na Chathariba terrorism ki thabak asi loisnanaba India lengakna surgical strike Chathagadabni haina Rashtrahit Sarbopali Sangathana Pangdorli Loinana Jammu and Kashmir gi Udhampur district ta terrorist ka khuthok na bagi thodok ta 6 paragi Havaldar Zantu Ali Sheikh Sahid oikre ngasigidamakta di PAODAM pijaba matang asida loisinjare medang tabir bu kwai puno apu amuka hanna kurumjari